ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯤꯅꯣꯛꯇꯨꯅ ꯅꯤꯁꯥꯅꯤ 17 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯅꯪ ꯅꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯅꯕ ꯁꯤꯜꯂꯤꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗ꯭ꯔꯤꯁꯦ ꯀꯩꯅꯣ? ꯑꯩꯅ ꯁꯅꯥꯒ ꯂꯩꯖꯒꯦ ꯈꯟꯕ ꯄꯨꯝꯕ ꯅꯪꯅ ꯊꯨꯒꯥꯏꯕꯒꯤ ꯃꯔꯝ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯅꯪꯕꯨ ꯃꯇꯝ ꯈꯔ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯂꯣꯏꯅꯩ ꯍꯥꯏꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯔꯗꯤ ꯅꯪ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯕ꯭ꯔꯦꯗꯦꯟ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯌꯨꯡꯂꯤ꯫ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯔꯪꯗ ꯌꯦꯡꯗꯨꯅ ꯐꯣꯟꯗꯨꯗꯤ ꯅꯥꯀꯣꯡꯗꯒꯤ ꯊꯥꯡꯊꯗꯅ ꯑꯗꯨꯃꯛ ꯊꯝꯂꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ꯫ ꯇꯨꯃꯤꯟ ꯂꯩꯁꯤꯟꯈ꯭ꯔꯒ ꯍꯦꯛꯇ ꯋꯥ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯔꯦꯝꯕꯒꯤ ꯍꯪꯕ ꯅꯠꯇꯦ꯫ ꯅꯨꯡꯗ ꯆꯦꯜꯂꯤꯕ ꯑꯥꯔꯊ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯗ ꯕ꯭ꯔꯦꯗꯦꯟ ꯃꯃꯤꯠꯇꯨ ꯂꯩꯗꯨꯅ ꯊꯣꯡꯂꯣꯝꯗ ꯌꯦꯡꯂꯨꯏ꯫ ꯁꯤꯡꯊꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯕ꯭ꯔꯦꯗꯦꯟꯁꯨ ꯁꯤꯡꯊꯥꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯛꯂꯤ꯫ ꯁꯤꯡꯊꯥꯅ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯀꯅꯥꯏ ꯐꯣꯟꯅꯣ? ꯕ꯭ꯔꯦꯗꯦꯟ ꯆꯨꯝꯅ ꯌꯦꯡꯂꯝꯕ ꯃꯤꯠ ꯑꯅꯤꯗꯨ ꯈꯖꯤꯛ ꯈꯥꯔꯛꯂꯤ꯫ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ ꯊꯝꯃꯣ, ꯅꯪꯅ ꯉꯁꯥꯏꯗꯩ ꯉꯥꯡꯂꯤꯕꯗꯣ ꯃꯤ ꯑꯣꯟꯅꯔꯦ꯫ ꯀꯣꯜꯗꯨ ꯐꯠꯀ ꯀꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯣꯡꯅ ꯊꯝꯂꯝꯕ ꯐꯣꯟꯗꯨ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯂꯪꯊꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯣꯡꯊꯥꯡꯒ ꯅꯪꯒꯒꯤ ꯃꯔꯝꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯁꯤ ꯀꯩꯅꯣ? ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤꯕ ꯃꯌꯥꯝꯁꯦ? ꯁꯤꯡꯊꯥ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗꯨꯗ ꯌꯦꯡꯂꯤ꯫ ꯅꯣꯡꯊꯥꯡꯅ ꯀꯣꯜ ꯇꯧꯔꯛꯑꯝꯕꯒꯤ ꯂꯩꯔꯝꯕꯗꯨꯗ ꯈꯪꯂꯤ ꯕ꯭ꯔꯦꯗꯦꯟꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯒꯤ ꯃꯔꯝ꯫ ꯁꯦꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯅꯪꯅ ꯁꯥꯎꯔꯒ ꯌꯥꯔꯛꯑꯣꯏꯗ꯭ꯔꯅꯅꯦ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯗꯕꯅꯤ꯫ ꯏꯪꯅ ꯇꯞꯅ ꯃꯃꯣꯟ ꯃꯃꯟꯇ ꯂꯩꯖꯕ ꯕ꯭ꯔꯦꯗꯦꯟꯗꯨ ꯉꯁꯤꯗꯤ ꯑꯁꯥꯎꯕꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯔꯛꯄꯒꯨꯝ ꯑꯁꯥꯎꯕ ꯄꯨꯝꯕ ꯎꯠꯂꯛꯂꯤ꯫ ꯃꯈꯨꯠ ꯈꯨꯠꯇꯨꯝ ꯇꯥꯁꯤꯟꯗꯨꯅ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯜꯂꯒ ꯀꯩꯅꯣ ꯑꯩꯅ ꯁꯥꯎꯕ ꯍꯥꯏꯗꯤ? ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯨ ꯀꯩꯅꯣ? ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯣ? ꯅꯪꯅ ꯂꯣꯏꯅ ꯍꯦꯛꯇ ꯉꯝꯃꯕꯕ? ꯑꯁ ꯕ꯭ꯔꯦꯗꯦꯟ, ꯑꯣꯐꯤꯁꯅꯤ, ꯇꯞꯅ ꯉꯥꯡꯉꯨ ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ, ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯁꯤꯌꯔ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯒ ꯑꯩꯒ ꯂꯝꯕꯤ ꯄꯨꯟꯕ ꯌꯥꯗꯦ ꯈꯜꯂꯒ ꯑꯩꯒꯤ ꯇꯨꯡꯗ ꯊꯕꯛ ꯇꯧꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯈ꯭ꯔꯣ, ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗꯨ ꯁꯤꯡꯊꯥꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯒ ꯐꯥꯔꯛꯂꯤ ꯕ꯭ꯔꯦꯗꯦꯟꯅ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯁꯥꯎꯅ ꯑꯩꯕꯨ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯦꯜꯂꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯇꯥꯔꯣꯏꯗ꯭ꯔꯥ? ꯍꯧꯖꯤꯛ ꯑꯩ ꯃꯗꯨ ꯇꯥꯅꯤꯡꯗꯦ꯫ ꯏꯈꯧ ꯂꯥꯡꯕ ꯄꯣꯛꯇꯦ꯫ ꯇꯥꯅꯤꯡꯂꯕ ꯃꯇꯝꯗ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯪꯉꯛꯀꯦ꯫ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯕ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯩꯅ ꯇꯥꯅꯤꯡꯕ ꯃꯇꯝꯗ ꯇꯥꯕꯗꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯅ ꯈꯜꯂꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯤꯕ? ꯌꯥꯔꯦ, ꯑꯩ ꯆꯠꯂꯒꯦ, ꯅꯪ ꯅꯊꯧꯗꯣ ꯇꯧꯍꯧꯔꯣ꯫ ꯕ꯭ꯔꯦꯗꯦꯟꯗꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯈꯥꯝꯕ ꯌꯥꯗ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯁꯤꯡꯊꯥ ꯎꯄꯥꯏ ꯂꯩꯇ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯕꯗꯤ ꯕ꯭ꯔꯦꯗꯦꯟꯅ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯑꯁꯣꯏꯕ ꯑꯣꯏꯈꯤꯕ ꯇꯥꯔꯤ ꯈꯟꯗꯨꯅ ꯁꯤꯡꯊꯥ ꯉꯝꯕꯗ ꯀꯣꯜ ꯇꯧꯔꯤ꯫ ꯉꯝꯕ, ꯅꯪ ꯀꯥꯏ ꯂꯩꯒꯦ? ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯩꯌꯦ꯫ ꯀꯩꯗꯧꯔꯦ? ꯈꯤꯇꯪ ꯆꯠꯊꯣꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ꯫ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯕ ꯃꯇꯨꯡ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ꯫ ꯕ꯭ꯔꯦꯗꯦꯟꯗꯣ ꯌꯥꯝꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯁ꯭ꯇꯦꯁꯟꯗꯒꯤ꯫ ꯀꯩꯒꯤ? ꯅꯣꯡꯊꯥꯡꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕꯗꯣ ꯃꯥꯅ ꯈꯪꯗꯣꯛꯈ꯭ꯔꯦ꯫ ꯃꯥ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯃꯥ ꯆꯠꯈ꯭ꯔꯦ꯫ ꯅꯪꯅ ꯈꯔ ꯇꯧꯔꯒ ꯃꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯈꯣ꯫ ꯀꯗꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ? ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ, ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ꯫ ꯁꯣꯏꯉꯥꯝ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯅꯪꯅ ꯈꯔ ꯑꯝꯇ ꯊꯝꯖꯤꯜꯂꯝꯃꯣ꯫ ꯍꯣꯏ, ꯌꯥꯔꯦ ꯊꯝꯃꯣ꯫ ꯁꯤꯡꯊꯥꯅ ꯀꯣꯜ ꯊꯝꯈꯤꯕꯒ ꯉꯝꯕ ꯕ꯭ꯔꯦꯗꯦꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯤ꯫ 2-3ꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ꯫ ꯉꯝꯕ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯕ꯭ꯔꯦꯗꯦꯟꯗꯣ ꯑꯝꯇ ꯌꯦꯡꯉꯨꯒꯦ꯫ ꯗꯥ ꯕ꯭ꯔꯦꯗꯦꯟ ꯀꯩꯗꯧꯔꯒꯦ? ꯁꯤꯡꯊꯥꯒ ꯁꯥꯎꯅꯈꯤꯌꯦ꯫ ꯐꯣꯟ ꯇꯧꯕꯒꯗꯣ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯩ ꯑꯝꯇ ꯊꯤꯔꯨꯒꯦ꯫ ꯍꯣꯏ, ꯐꯖꯅ ꯌꯦꯡꯉꯨꯀꯣ, ꯑꯗꯨꯒ ꯐꯖꯅꯁꯨ ꯆꯠꯂꯨ꯫ ꯉꯝꯕ ꯃꯐꯝꯗꯨꯗꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯀꯣꯜ ꯇꯧꯕꯁꯨ ꯂꯦꯞꯇꯦ, ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯦꯟ ꯀꯣꯜꯗꯨ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯇ꯭ꯔꯤ꯫ ꯉꯝꯕ ꯒꯥꯔꯤꯗꯨ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯗꯨꯅ ꯆꯪꯂꯛꯂꯤ, ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯦꯟꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗ꯭ꯔꯤ꯫ ꯉꯝꯕ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯨ ꯈꯟꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯤ꯫ ꯌꯥꯝꯅ ꯁꯥꯎꯒꯟꯗꯕ ꯀꯥꯝ ꯑꯣꯏꯕ ꯃꯤꯊꯥꯅꯤ ꯕ꯭ꯔꯦꯗꯦꯟꯁꯤ, ꯑꯗꯨꯕꯨ ꯃꯥꯅ ꯁꯥꯎꯈ꯭ꯔꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯕꯅꯤ꯫ ꯁꯤꯡꯊꯥꯅ ꯇꯥꯟꯅꯗꯨꯅ ꯃꯥꯕꯨ ꯈꯥꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯁꯤꯡꯊꯥꯕꯨ ꯎꯔꯒ ꯃꯥꯒꯤ ꯑꯁꯥꯎꯕ ꯍꯦꯟꯗꯨꯅ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯨ ꯂꯩꯕꯅ ꯁꯤꯡꯊꯥꯅ ꯂꯩꯍꯧꯕꯅꯤ꯫ ꯉꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ, ꯀꯗꯥꯏꯗ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯃꯥ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫
ꯂꯝꯕꯤꯗ ꯒꯥꯔꯤꯗꯨ ꯕ꯭ꯔꯦꯛ ꯅꯦꯠꯇꯨꯅ ꯈꯪꯈꯝ ꯈꯥꯝꯂꯤ ꯑꯗꯨꯒ ꯃꯉꯛꯇꯨ ꯀꯣꯏꯅ ꯂꯩꯗꯨꯅ ꯇꯞꯅ ꯋꯥꯈꯜ ꯇꯧꯔꯤ ꯀꯗꯥꯏꯗ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯋꯥꯈꯜꯗꯨ ꯈꯪꯂꯛꯂꯛꯏ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯠ ꯀꯟꯂꯞ ꯅꯨꯡꯊꯥꯡꯍꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯣꯝꯗ ꯊꯧꯙꯔꯛꯂꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯦꯟ ꯀꯣꯁꯁꯤ ꯅꯨꯡꯊꯥꯡꯅꯤ ꯑꯇꯩ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯁꯥꯎꯏ ꯍꯥꯏꯗꯨꯅ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯅꯤꯁꯥꯅ ꯇꯥꯏꯅꯒꯗꯕ ꯃꯤꯗꯥ ꯅꯠꯇꯦ ꯕ꯭ꯔꯗꯦꯟ ꯅꯨꯡꯊꯥꯡꯒꯤ ꯃꯔꯝꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯣꯏꯕꯅ ꯃꯥꯒꯤ ꯅꯥꯛꯇ ꯃꯥꯒꯤ ꯑꯁꯥꯎꯕ ꯎꯠꯊꯣꯛꯄ ꯆꯠꯂꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗ ꯉꯝꯕ ꯒꯥꯔꯤꯗꯨ ꯀꯟꯂꯞ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯒꯥꯔꯤꯗꯨ ꯑꯇꯩ ꯑꯃꯠꯇꯗ ꯈꯥꯝꯗꯅ ꯅꯨꯡꯊꯥꯡꯒꯤ ꯌꯨꯝ ꯇꯧꯅ ꯊꯧꯖꯤꯜꯂꯛꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯕ꯭ꯔꯗꯦꯟꯒꯤ ꯒꯥꯔꯤꯗꯨ ꯅꯨꯡꯊꯥꯡꯒꯤ ꯒꯦꯠꯇ ꯈꯥꯝꯗꯨꯅ ꯂꯩꯔꯝꯂꯤ ꯉꯝꯕ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯂꯤ ꯃꯥꯅ ꯍꯥꯞꯇꯨꯅ ꯊꯝꯕ ꯅꯣꯡꯃꯩꯗꯨ ꯒꯥꯔꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯤꯡꯗ ꯐꯠ ꯌꯦꯞꯁꯤꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯞ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯕ꯭ꯔꯗꯦꯟꯕꯨ ꯐꯥꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯝꯂꯤ ꯕ꯭ꯔꯗꯦꯟꯗꯤ ꯁꯥꯎꯅ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯤ ꯍꯩ ꯍꯨꯔꯥꯟꯕ ꯅꯇꯤꯛ ꯂꯩꯔꯒ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ ꯃꯤꯒꯤ ꯇꯨꯡꯗ ꯇꯧꯕ ꯊꯕꯛꯇꯤ ꯍꯨꯔꯥꯟꯕꯅꯤ ꯍꯨꯔꯥꯟꯕ ꯈꯪꯉꯕ ꯅꯔꯦ ꯂꯩꯔꯒ ꯊꯣꯔꯛꯑꯣ ꯑꯍꯜ ꯑꯃꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯇꯞꯊꯧꯁꯤ ꯅꯨꯡꯊꯥꯡꯗꯣ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅꯦ ꯍꯩ ꯅꯪꯕꯣ ꯕ꯭ꯔꯗꯦꯟ ꯇꯥꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯃꯆꯤꯟ ꯄꯦꯅꯕ ꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯎꯔꯤ ꯃꯤꯅꯥꯏ ꯍꯥꯏꯒꯦ ꯏꯕꯣ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯊꯣꯔꯛꯅꯦ ꯅꯌꯨꯝꯗꯅ ꯑꯩꯅ ꯂꯥꯛꯏꯁꯤ ꯅꯪꯅ ꯉꯝꯃꯦ ꯑꯩ ꯍꯥꯏꯖꯧ ꯑꯗꯨꯒ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯣ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯖꯧ ꯑꯗꯨꯒ ꯑꯩꯅ ꯉꯝꯃꯦꯗꯅ ꯅꯪꯕꯨ ꯑꯩꯅ ꯅꯪꯒꯤ ꯏꯪꯈꯣꯜ ꯃꯃꯥꯡꯁꯤꯗ ꯍꯤꯡꯐꯨꯝ ꯐꯨꯝꯃꯝꯒꯦ ꯉꯝꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯗꯦꯟꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯛꯂꯤ ꯅꯥꯀꯣꯡꯗꯨꯗ ꯈꯣꯟꯖꯦꯜꯗꯤ ꯌꯥꯝꯅ ꯀꯟꯗꯕꯤ ꯇꯞꯂꯞꯅ ꯚꯥꯏ ꯂꯦꯞꯄꯣ ꯕ꯭ꯔꯗꯦꯟ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯉꯝꯕ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯉꯝꯕꯕꯨ ꯊꯕꯥꯛꯇ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯈꯪꯏꯟ ꯏꯟꯊꯣꯔꯛꯂꯤ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯗꯨꯅ ꯃꯄꯤꯔꯥ ꯆꯦꯅ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯈꯪꯕ꯭ꯔꯥ ꯋꯥꯔꯤꯁꯦ ꯅꯪꯁꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯉꯝꯕ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯕ꯭ꯔꯗꯦꯟ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯅꯤꯛꯅ ꯑꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝꯁꯦ ꯂꯣꯠꯄ ꯑꯩꯁꯦ ꯀꯅꯥꯅꯣ ꯅꯈꯣꯏꯒꯩꯒ ꯋꯥꯔꯤ ꯄꯨꯟꯕ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯈꯣꯏꯗ ꯋꯥ ꯂꯣꯠꯄ ꯌꯥꯕ ꯀꯩ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯄꯦꯟꯗ꯭ꯔꯤꯁꯤ ꯀꯩꯅꯣ ꯕ꯭ꯔꯗꯦꯟ ꯃꯄꯥꯟꯗ ꯊꯣꯛꯑꯁꯦ ꯅꯈꯣꯏ ꯂꯣꯏꯅ ꯃꯥꯟꯅꯔꯒ ꯑꯩꯕꯨ ꯑꯉꯥꯎꯕ ꯇꯥꯍꯟꯕꯒꯤ ꯃꯑꯣꯡꯂꯣ ꯅꯣꯏꯒꯤꯁꯦ ꯑꯩꯁꯦ ꯏꯊꯟꯇ ꯑꯉꯥꯎꯕ ꯑꯣꯏꯅ ꯃꯌꯥꯝ ꯇꯧꯍꯟꯕꯗꯨꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯕ꯭ꯔꯗꯦꯟ ꯃꯤ ꯌꯥꯝꯅ ꯂꯩ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯐꯖꯅ ꯍꯥꯏꯅꯁꯤ ꯂꯥꯎ ꯄꯤꯔꯛꯀꯗꯧꯔꯤꯕ ꯑꯦꯛꯁꯀ꯭ꯌꯨꯁ ꯑꯃꯇ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯃꯥꯒꯤꯁꯨ ꯇꯥꯔꯣꯏ ꯅꯪꯒꯤꯁꯨ ꯇꯥꯅꯤꯡꯗꯦ ꯉꯝꯕ ꯃꯁꯤꯗꯤ ꯋꯥ ꯉꯥꯡꯅꯗꯅ ꯑꯁꯨꯝ ꯂꯩꯔꯒ ꯀꯥꯟꯅꯕꯁꯨ ꯀꯩꯁꯨ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯕ꯭ꯔꯗꯦꯟꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯌꯨꯝꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯤ ꯃꯨꯛꯇꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯉꯝꯕꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯄꯨꯊꯣꯛꯄ ꯍꯦꯟꯕꯅꯔꯥ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ ꯌꯨꯝꯗꯨꯗ ꯂꯩꯍꯧꯕ ꯃꯌꯥꯝꯗꯨ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯒꯦꯠꯀꯤ ꯋꯥꯡꯃ ꯂꯥꯟꯕꯒ ꯒꯥꯔꯤ ꯃꯈꯣꯡ ꯃꯅꯥꯛꯇꯨꯗ ꯕ꯭ꯔꯗꯦꯟꯅ ꯉꯝꯕꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠꯇꯨ ꯄꯠ ꯀꯟꯊꯣꯔꯛꯂꯤ ꯉꯝꯕ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯂꯤ ꯑꯩꯉꯣꯟꯗ ꯈꯛꯂꯣ ꯅꯪꯅ ꯇꯥꯛꯄ ꯉꯥꯡꯕ ꯍꯩꯔꯤꯁꯦ ꯈꯟꯊꯗꯦ ꯀꯣꯛ ꯌꯥꯎꯗꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯋꯤꯅ ꯉꯥꯡꯕ ꯍꯩꯔꯤꯁꯦ ꯑꯩꯉꯣꯟꯗ ꯈꯛꯂꯕ ꯌꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯈꯟꯕ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯆꯨꯝꯃꯦ ꯅꯪ ꯃꯨꯛꯄꯗ ꯌꯥꯔꯣꯏ ꯀꯅꯥꯝ ꯀꯩꯝ ꯍꯥꯏꯔꯛꯅꯨ ꯑꯩꯉꯣꯟꯗ ꯅꯃꯥꯏꯗꯨꯗꯅꯦ ꯀꯤꯟꯅ ꯊꯤꯜꯂꯛꯀꯅꯤ ꯑꯗꯩꯗꯤ ꯕ꯭ꯔꯗꯦꯟ ꯁꯨꯛꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯉꯝꯕꯁꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯤꯇꯪ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ ꯃꯥꯁꯨ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯄꯥꯏꯔꯒ ꯂꯩꯔꯤꯕ ꯃꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯁꯤꯟꯐꯝꯗꯨꯕꯨ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯇ꯭ꯔꯣ ꯕ꯭ꯔꯗꯦꯟ ꯁꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯟ ꯀꯟꯅꯞ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯩꯗꯤ ꯃꯥꯅ ꯈꯤꯇꯪ ꯐꯥꯎꯕ ꯔꯦꯁꯄꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯀꯩꯒꯤ ꯑꯩꯁꯦ ꯃꯥꯒ ꯔꯤꯂꯦꯁꯟ ꯑꯃꯠꯇ ꯂꯩꯅꯗꯕ ꯃꯤꯔꯣ ꯌꯥꯔꯦ ꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯑꯔꯨꯕ ꯋꯥꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯊꯝꯕ ꯌꯥꯕ ꯄꯣꯠ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯀꯦꯁꯃꯛꯇꯤ ꯅꯠꯇꯦꯗꯅ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒ ꯍꯥꯏꯐꯦꯠ ꯇꯥꯟꯅꯔꯒ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯂꯩꯒꯦ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯁꯇꯨꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯑꯋꯣꯠ ꯑꯄꯥ ꯁꯥꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯗꯨꯒꯤ ꯅꯣꯡꯊꯥꯡ ꯍꯥꯏꯕꯗꯨꯅ ꯂꯣꯏꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯃꯥ ꯍꯥꯠꯂꯒ ꯄꯨꯝꯅꯃꯛ ꯐꯔꯗꯧꯅꯤ ꯑꯩꯉꯣꯟꯗ ꯃꯤ ꯍꯥꯠꯄꯒꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯕ ꯊꯝꯈꯤꯕꯗꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯂꯣꯏꯅ ꯇꯧꯈꯠꯂꯕ ꯅꯪꯁꯨꯅꯤ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯇꯕ ꯅꯈꯣꯏ ꯑꯅꯤꯈꯛ ꯈꯪꯅꯔꯒ ꯂꯣꯏꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯒ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯏꯕꯥꯅꯤ ꯅꯣꯡꯃꯇ ꯇꯧꯗꯦ ꯑꯩꯁꯨ ꯈꯪꯕ ꯀꯨꯏꯕ ꯅꯠꯇ꯭ꯔꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯁꯨ ꯅꯠꯇꯦ
ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯁꯣꯏꯕꯗꯒꯤ ꯈꯪꯕꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯈꯔ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯏ ꯈꯟꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯅꯤ ꯑꯩꯅ ꯍꯥꯏꯔꯒ ꯈꯪꯕ ꯑꯣꯏꯔꯝꯃꯒꯅ ꯍꯦꯟꯅ ꯅꯪ ꯁꯥꯎꯅꯤꯡꯒꯅꯤ ꯇꯥꯅꯤꯡꯗꯤꯌꯦ ꯑꯩ ꯀꯩꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯗꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯁꯤꯡꯊꯥꯗꯣ ꯌꯥꯝ ꯄꯥꯈꯠꯈ꯭ꯔꯕꯅꯤ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯎ ꯑꯅꯤꯗꯨ ꯉꯥꯡꯅ ꯂꯥꯛꯄꯅ ꯁꯅꯥꯒꯤ ꯅꯥꯛꯇ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯪꯂꯛꯂꯤ ꯑꯗꯨꯛ ꯊꯤꯅ ꯁꯧꯒꯠꯂꯕ ꯃꯤꯍꯨꯜꯗꯨ ꯄꯥꯛꯅ ꯍꯦꯛ ꯐꯥꯊꯕ ꯉꯝꯗꯦ ꯕ꯭ꯔꯦꯗꯦꯟ ꯅꯣꯛꯐꯦꯠꯇ ꯂꯩꯖꯕꯗꯨ ꯉꯁꯤꯗꯤ ꯏꯁꯨꯛꯇ ꯁꯣꯛꯈ꯭ꯔꯦ ꯗꯥ ꯕ꯭ꯔꯦꯗꯦꯟ ꯀꯩꯗꯧꯔꯒꯦ ꯏꯁꯥꯎ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯌꯦꯡꯕꯗ ꯁꯅꯥꯅ ꯉꯛꯂꯞ ꯇꯧꯅ ꯌꯦꯡꯗꯨꯅ ꯍꯪꯂꯛꯄꯅꯤ ꯉꯝꯕꯅ ꯑꯣꯏꯅ ꯄꯥꯎꯈꯨꯝꯗꯨ ꯈꯨꯝꯂꯤ ꯀꯩꯝ ꯇꯧꯗꯦ ꯆꯥ ꯈꯤꯇꯪ ꯊꯛꯁꯤꯅ ꯅꯪ ꯆꯥ ꯂꯣꯜꯂꯣ ꯍꯣꯏ ꯁꯅꯥ ꯍꯧꯒꯠꯇꯨꯅ ꯀꯤꯆꯟꯗ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯄꯤꯛꯇꯛꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯈ꯭ꯔꯦ ꯉꯝꯕ ꯕ꯭ꯔꯦꯗꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯡꯊꯥꯗꯣ ꯋꯥꯔꯤ ꯈꯔ ꯁꯥꯕꯤꯌꯨ ꯍꯥꯏꯕꯅꯦ ꯅꯪꯕꯣ ꯑꯩ ꯀꯣꯛꯁꯦ ꯉꯥꯏꯍꯥꯛꯇꯤ ꯏꯪꯍꯟꯈꯤꯒꯦ ꯀꯣꯟꯅ ꯁꯥꯒꯦ ꯋꯥꯔꯤꯗꯣ ꯌꯥꯔꯦ ꯏꯪꯍꯟꯒꯦ ꯍꯥꯏꯔꯗꯤ ꯉꯁꯥꯏꯅ ꯏꯪꯕ ꯌꯥꯔꯕ ꯋꯥꯅꯤ ꯅꯪꯅ ꯑꯗꯨꯝ ꯁꯥꯍꯟꯗꯣꯏ ꯍꯣꯠꯅꯩꯗꯨ ꯀꯩꯒꯤꯅꯣ ꯉꯝꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯝꯕ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯔꯗꯧꯅꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯅꯥꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯅꯣ ꯊꯣꯛꯂꯤꯕꯗꯣ ꯍꯥꯟꯅ ꯃꯨꯊꯠꯂꯒ ꯄꯨꯝꯅꯃꯛ ꯐꯔꯗꯧꯅꯤ ꯌꯥꯔꯦ ꯇꯦꯟꯁꯟꯗꯣ ꯋꯥꯡꯃꯟꯈ꯭ꯔꯦ ꯇꯞꯅ ꯏꯪꯅ ꯑꯝꯇ ꯇꯧꯔꯒ ꯋꯥꯈꯜꯗꯣ ꯑꯝꯇ ꯏꯪꯍꯜꯂꯨ ꯇꯟꯖꯥꯗꯨꯗ ꯉꯝꯕꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯤꯡꯊꯥꯒꯤ ꯑꯣꯏꯔꯝꯂꯤ ꯉꯝꯕ ꯕ꯭ꯔꯦꯗꯦꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯤ ꯃꯥ ꯂꯩꯔꯕꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯑꯩꯒ ꯂꯩꯔꯤ ꯌꯥꯝ ꯁꯥꯎꯕ꯭ꯔꯥ ꯌꯥꯝꯅ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯁꯥꯎꯔꯤ ꯅꯣꯏ ꯀꯩ ꯂꯩꯒꯦ ꯁꯅꯥꯒꯤ ꯔꯦꯟꯇ ꯂꯩꯌꯦ ꯑꯩ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯍꯜꯂꯝꯃꯨ ꯀꯅꯥꯝ ꯆꯠꯂꯝꯒꯅꯨ ꯍꯣꯏ ꯂꯥꯛꯑꯣ ꯊꯝꯃꯦ ꯑꯗꯨꯗꯤ ꯉꯝꯕ ꯀꯣꯜꯗꯨ ꯀꯛꯂꯤ ꯕ꯭ꯔꯦꯗꯦꯟꯗꯤ ꯁꯥꯎꯔꯤ ꯍꯥꯏꯕ ꯇꯥꯛꯏꯕ꯭ꯔꯥ ꯃꯃꯥꯏꯗꯨꯅ ꯀꯟꯅ ꯂꯩꯊꯣꯛꯇꯨꯅ ꯄꯩꯊꯣꯛꯂꯒ ꯂꯩꯔꯝꯂꯤ ꯉꯝꯕꯅ ꯃꯈꯣꯡꯅ ꯂꯥꯝꯗꯨꯅ ꯕ꯭ꯔꯦꯗꯦꯟꯗ ꯀꯥꯎꯕꯣꯏ ꯏꯟꯕꯣꯏ ꯇꯧꯔꯒ ꯌꯥꯔꯦ ꯈꯔ ꯄꯩꯔꯗꯤ ꯀꯨꯏꯅ ꯄꯩꯕꯁꯨ ꯉꯝꯃꯣꯏꯗꯧꯕꯗ ꯆꯠꯂꯣ ꯑꯥꯗꯅ ꯈꯣꯡꯒꯁꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯑꯔꯦꯝꯕꯗ ꯀꯨꯏꯗꯦ ꯁꯤꯡꯊꯥꯅ ꯐꯠ ꯌꯧꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯍꯨꯝ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯕꯅꯤ ꯁꯅꯥꯗꯣ ꯁꯤꯡꯊꯥ ꯂꯥꯛꯄꯗꯨꯗ ꯍꯧꯒꯠꯂꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯅꯧꯕ ꯆꯥ ꯑꯃ ꯍꯩꯔꯒ ꯄꯨꯊꯣꯔꯛꯂꯤ ꯕ꯭ꯔꯦꯗꯦꯟꯗꯤ ꯁꯥꯎꯔꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯤ ꯁꯤꯡꯊꯥ ꯕ꯭ꯔꯦꯗꯦꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯅꯟꯊꯗꯨꯅ ꯇꯞꯅ ꯍꯥꯏꯕ ꯍꯧꯔꯛꯂꯤ ꯑꯩꯅ ꯅꯨꯡꯊꯪꯕꯨ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯥꯛꯁꯤꯟꯅꯅꯕ ꯑꯩꯅ ꯍꯣꯠꯅꯕꯅꯤ ꯃꯥꯒ ꯀ꯭ꯂꯣꯁ ꯑꯣꯏꯔꯒ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯦꯟꯅ ꯈꯪꯗꯨꯅ ꯃꯥꯅ ꯃꯅꯨꯡꯗ ꯂꯣꯟꯅ ꯑꯃꯗꯤ ꯐꯣꯡꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯈꯪꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯊꯑꯣꯏꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯃꯇꯧꯗꯨꯗ ꯑꯩꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯀꯥꯏꯕ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯂꯩꯔꯤ ꯑꯍꯥꯟꯕ ꯍꯣꯇꯦꯜꯗ ꯎꯅꯕꯗꯨꯅ ꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯤꯡꯇꯝꯕ ꯂꯧꯒꯦ ꯈꯟꯕ ꯅꯨꯃꯤꯠꯇꯅ ꯉꯝꯕꯅ ꯑꯩꯕꯨ ꯊꯤꯡꯈ꯭ꯔꯦ ꯍꯣꯇꯦꯜ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯌꯥꯎꯔꯛꯄꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯨꯛꯆꯤꯟꯗꯨꯅ ꯕ꯭ꯔꯦꯗꯦꯟꯗꯣ ꯁꯤꯡꯊꯥꯗ ꯌꯦꯡꯂꯛꯇꯦ ꯃꯌꯥꯝꯁꯨ ꯋꯥꯔꯤꯗꯨ ꯈꯪꯗꯕ ꯑꯣꯏꯕꯅꯤꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯃꯨꯟꯅ ꯇꯥꯟꯅꯔꯛꯂꯤ ꯁꯤꯡꯊꯥꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯤ ꯑꯩꯒ ꯃꯥꯒ ꯈꯔ ꯅꯛꯁꯤꯟꯅꯔꯛꯄ ꯃꯇꯝꯗꯨꯗ ꯁꯅꯥꯕꯨ ꯀꯤꯞꯅꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯝꯕꯗꯨꯗ ꯑꯃꯨꯛ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟ ꯑꯃ ꯃꯥꯅ ꯎꯈꯤꯕꯅꯤ ꯑꯩꯒꯤ ꯆꯥꯟꯁ ꯄꯨꯝꯕꯗꯣ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯄ ꯅꯨꯃꯤꯠꯁꯤꯗꯅ ꯕ꯭ꯔꯦꯗꯦꯟꯅ ꯀꯣꯜꯗ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯄꯨꯝꯕꯗꯣ ꯊꯤꯡꯉꯝꯃꯦ ꯕ꯭ꯔꯦꯗꯦꯟꯗꯣ ꯁꯤꯡꯊꯥꯒꯤ ꯋꯥꯔꯤꯗꯨꯗ ꯁꯧꯒꯠꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯣ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯅꯪꯅ ꯇꯧꯒꯦ ꯈꯟꯖꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯣ ꯑꯩꯅ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯒ ꯊꯝꯕꯤꯔꯝꯃꯦ ꯁꯤꯅꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯌꯦꯠꯂꯁꯤꯅꯦꯕ ꯅꯪꯒꯤꯁꯦ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯛ ꯊꯠꯂꯛꯀꯅꯨ ꯅꯪꯅ ꯊꯟꯗꯅꯗꯤ ꯋꯥꯔꯤ ꯇꯥꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯔꯤ ꯋꯥꯔꯤ ꯂꯣꯏꯔꯒ ꯄꯤꯒꯗꯧꯕ ꯀꯃꯦꯟꯗꯣ ꯍꯥꯏꯁꯤ ꯑꯗꯨꯒ ꯅꯪꯅ ꯃꯔꯛꯇ ꯍꯦꯛꯇ ꯌꯦꯠꯁꯤꯜꯂꯛꯀꯅꯨ ꯉꯝꯕ ꯁꯨꯛꯂꯞ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯕ꯭ꯔꯤꯗꯦꯟꯁꯨ ꯁꯨꯛꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯤ ꯅꯣꯏ ꯇꯥꯟꯅꯕ ꯌꯥꯕ ꯃꯁꯦꯟꯗꯣ ꯑꯗꯨꯝ ꯇꯥꯟꯅꯍꯧꯔꯣ ꯑꯩꯗꯤ ꯇꯥꯅꯤꯡꯗ꯭ꯔꯤ ꯇꯝꯃꯤꯕ ꯋꯥꯔꯤꯁꯨ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯨ ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯤ ꯀꯣꯛꯁꯤꯗ ꯑꯐꯕ ꯑꯝꯇ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯣꯛꯇ ꯂꯩꯔꯤꯁꯦ ꯑꯗꯩꯗꯤ ꯅꯃꯥꯏꯗꯨ ꯀꯤꯟꯅ ꯊꯤꯜꯂꯛꯑꯅꯤ ꯑꯉꯥꯡ ꯃꯆꯥꯒꯤ ꯃꯑꯣꯡ ꯌꯥꯝ ꯇꯧꯈꯠꯂꯛꯄ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯑꯔꯦꯝꯕꯗ ꯍꯤꯡ ꯀꯥꯈꯠꯂꯛꯀꯅꯤꯀꯣ ꯑꯅꯤꯗꯨꯅ ꯑꯋꯣꯛ ꯃꯊꯧ ꯇꯧꯗꯨꯅ ꯈꯟꯅꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯈꯠꯂꯛꯄꯗꯨꯗ ꯁꯅꯥꯅ ꯉꯝꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯗꯨꯅ ꯃꯃꯤꯠꯅ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯤ ꯉꯝꯕꯁꯨ ꯃꯃꯥꯏꯗꯨ ꯕ꯭ꯔꯦꯗꯦꯟꯗꯒꯤ ꯂꯩꯊꯣꯔꯛꯇꯨꯅ ꯁꯤꯡꯊꯥꯗ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯎ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯂꯤ ꯕ꯭ꯔꯦꯗꯦꯟꯗꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯀꯅꯥ ꯑꯃꯠꯇꯗ ꯁꯤꯡꯊꯥꯁꯨ ꯃꯌꯥꯝꯗꯨꯕꯨ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯂꯝꯂꯒ ꯋꯥꯔꯤꯗꯨ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯑꯩ ꯈꯪꯉꯤ
ꯅꯣꯡꯊꯥꯡꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯑꯩꯅ ꯃꯥꯒ ꯂꯣꯏꯅꯕꯗ ꯀꯌꯥꯝ ꯈꯨꯗꯣꯡꯊꯤꯕ ꯅꯪꯅꯤ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯔꯨꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯣꯏꯅꯗꯨꯅ ꯐꯦꯃꯤꯂꯤ ꯑꯃꯒꯨꯝ ꯇꯤꯟꯅꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞꯀꯤ ꯃꯈꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯌꯦꯜꯂꯛꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯃ ꯂꯩꯔꯤꯕ ꯑꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯉꯝꯖꯕ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯑꯃꯇ ꯈꯣꯡ ꯊꯥꯡꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯏꯊꯤꯔꯕ ꯑꯃꯒꯨꯝ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏꯗꯣꯔꯦ ꯅꯈꯣꯏꯗ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯁꯥꯎꯔꯝꯒꯅꯤ ꯁꯛꯐꯝꯁꯨ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯔꯝ ꯁꯤꯡꯊꯥ ꯃꯃꯤꯠꯇꯨ ꯕ꯭ꯔꯦꯗꯦꯟꯗ ꯌꯦꯡꯂꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠ ꯆꯥꯎꯕ ꯃꯥꯒꯤ ꯃꯇꯧꯗ ꯀꯩꯒꯨꯝꯕ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯔꯣ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯅꯈꯣꯏ ꯀꯅꯥꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯉꯣꯟꯗ ꯍꯔꯥꯎ ꯄꯔꯃꯤꯁꯟ ꯄꯤꯔꯛꯂꯣꯏ ꯕꯥꯏ ꯆꯥꯟꯁ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯅꯈꯣꯏꯗ ꯑꯩꯅ ꯄꯥꯎꯁꯦ ꯇꯝꯒꯦ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯎ ꯇꯝꯗ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯍꯥꯟꯅ ꯈꯪꯈ꯭ꯔꯦ ꯑꯩꯕꯨꯅ ꯍꯨꯔꯥꯟ ꯅꯂꯥꯗ ꯅꯈꯣꯏꯗ ꯃꯤꯅꯝꯕ ꯑꯣꯏꯅ ꯇꯥꯍꯧꯔꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯅꯦ ꯇꯥꯟꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯍꯦꯛꯇ ꯐꯥꯄꯨꯗꯨꯅ ꯊꯤꯡꯒꯗꯕ ꯃꯤꯗꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯑꯩꯁꯦ ꯅꯊꯟꯇ ꯌꯥꯝꯅ ꯅꯅꯤꯡ ꯇꯧꯅꯤꯡꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤ ꯃꯑꯣꯡꯗꯣ ꯕ꯭ꯔꯦꯗꯦꯟꯗꯨ ꯃꯃꯤꯠ ꯃꯅꯥ ꯁꯣꯛꯇꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯉꯝꯕꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯦ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯩꯈꯣꯏꯗ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ ꯍꯥꯏꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨ ꯅꯪꯁꯨ ꯑꯩꯈꯣꯏꯗꯒꯤ ꯍꯦꯛꯇ ꯂꯣꯠꯂꯒ ꯅꯊꯟꯇ ꯌꯥꯝ ꯇꯧꯅꯤꯡꯉꯤ ꯈꯔꯁꯨ ꯁꯥꯎꯕ ꯇꯥꯕꯅꯤ ꯑꯩꯁꯨ ꯃꯤꯁꯨ ꯑꯣꯀꯦ ꯑꯩ ꯃꯇꯨꯡ ꯅꯈꯣꯏꯗ ꯋꯥ ꯂꯣꯠꯂꯔꯣꯏ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯗꯣ ꯂꯩꯔꯅꯨ ꯅꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯁꯥꯎꯈꯤꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯐꯕ ꯌꯥꯕ ꯑꯁꯥꯎꯕ ꯅꯠꯇꯦ ꯕ꯭ꯔꯦꯗꯦꯟꯅ ꯍꯥꯏꯔꯛꯄꯅꯤ ꯃꯇꯧꯗꯨꯗ ꯁꯤꯡꯊꯥꯗꯣ ꯃꯆꯤꯟ ꯑꯅꯤ ꯆꯞꯁꯤꯟꯗꯨꯅ ꯅꯣꯛꯂꯤ ꯁꯅꯥꯁꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯕ ꯈꯖꯤꯛ ꯄꯣꯛꯇꯨꯅ ꯇꯞꯅ ꯅꯣꯛꯂꯨꯏ ꯇꯥꯟꯖꯥꯗꯨꯗ ꯁꯤꯡꯊꯥꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯀꯟꯅ ꯈꯤꯡꯒꯠꯂꯛꯂꯤ ꯁꯤꯡꯊꯥꯁꯨ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯇꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯐꯣꯟꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯡꯂꯛꯄꯅꯤ ꯍꯧꯖꯤꯛꯇ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨꯅ ꯄꯥꯔꯤꯁ ꯗꯣꯛꯇꯔ ꯀꯣꯂꯤꯡ ꯍꯥꯏꯗꯨꯅ ꯊꯥꯔꯝꯃꯤ ꯉꯝꯕ ꯕ꯭ꯔꯦꯗꯦꯟ ꯑꯃꯗꯤ ꯁꯤꯡꯊꯥ ꯆꯣꯡꯊꯣꯔꯛꯂꯤꯕ ꯃꯤꯡꯗꯨꯗ ꯂꯋꯥꯏ ꯁꯝꯗꯣ ꯆꯞ ꯌꯨꯡꯂꯤ ꯐꯣꯟꯗ ꯌꯦꯡꯉꯝꯕ ꯃꯃꯤꯠꯁꯤꯡꯗꯨ ꯂꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯗ ꯑꯣꯏꯅ ꯌꯦꯡꯂꯛꯂꯤ ꯁꯅꯥꯁꯨ ꯀꯩꯅꯣ ꯈꯟꯅ ꯏꯉꯛ ꯉꯛꯅ ꯑꯍꯨꯝꯗꯨꯗ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ